Matam koina VDF sing na matam sanga tanduna lakpa demand sing maruina VDF sing section 17 with section 18 of the Police Act 1861 gi makhada appoint tawkiba oibra section as a parliament terms and conditions simak implement tawbinaba service regularization tabinaba matamga chanaba pay structure sembinaba haiduna matam gi parliament lengak da haijin lakpani demand sing asigi makha chathara poina house paliba PR government asidasu VDF singi demand sing asigi marik chumba report semduna memorandum kaya ama thazin khibasu laikre adubo ngasi fawa thabak oinadi onthopira khide masina maram oiraga central committee na lenga asigi mathakta thengkhang kyarak thokna strike tongna ba lakthok khibasu laikre marak asida police department na director lobiduna committee ma semduna VDF singi service matter gi matangda examine tawraga government recommend ama thagana ma September thada home department order ama thokduna order thokpa numitagi paraga tha amagi manungda government report submit tawnaba order da pallaga su thamari suraba fauda committee na matam chana committee ge recommend points sing government langkhat pidabadagi khoisaw naraba 16 district ke VDF ke leader sing yauna central committee na haukiba December ki tang 15 da press conference ama tawduna VDF sing na taleba jaman sing December ki tang 19 fauda thabak oina onthok pidagadi mathang numit tang 16 dagi matam kaktaba pen down amasung gun down strike tawragani amasung Manipur da laiba VDF khudimakna support tawnaba lakthokibagi matung ina Jiribam District VDF Welfare Association asungasi District asiki apunba VDF members sing yawba meeting ama tawraba matungda Central Committee na jangsingadoriba indefinite strike asida ama toina district asiki members sing su support tawre makhatana Central Committee na lorapa khojang singda full support tawgani hana media gi thongda Jiribam District VDF Welfare Association ki president Kanguzam Iwobi Singh amadi General Secretary Lystrom Santajit Singh na phongdroke September ki tang 30 Central Committee All Manipur VDF Welfare Central Committee na sarkar ka sanaba wari sanaki ba duda yanaki ba mafam du thabak oina pangthorak taba na maram waraga Central Committee na ngasi December ki tang 2025 sidagi general strike arm down pen down strike tawrani haina laptop ki ba du toi Jiribam gi su asidagi amdown ni pendang ni kunjang asi sogolena media thong da product sai government na khoi da pb riba kuchuma na si isin daba angang sing rai su tamba khapa family maintenance tam tang mak tu dagi koi na pen dagi kunjang asi jindala pune koi na mamang dagi government da khoi gi demand sing asi pb na ba request ka rak tau kre adu government na khoi gi tangaliba eno mayam se government na tawbi ta hai ta thabo am ta pangdo pe ta maram na oiga akoi na ngasi haikhre all Manipur VDF welfare sing na tangla iba am down pen down sila koi sabja da bani